Story asigi mamalna asigi booksini book asigi mamalna ai miyamda sum jenghange book asigi mamalna 210 asi discount 1% fawbo discount pirakhide book asi leirakpa matamda book asigi mamingna Tenali famous tales of Tenali Raman haiba aikogi South Indian gi story amani jamna afawba haidi ningthaugi phamnaiba amagi ningthau Krishnadev Rai haina aikogi afawba ningthau amagi maming leiraba ningthau amagi adugumlaba ningthaugi phamnaiba amagi South Indian gi adugumlaba wari amani magi lairik aina pada magi mamanse amukasu hana uchari 200 adugumba wari singni Santi Publications plot station pillar number F398 email santi1969 www.santi-publications.com asumai asigi website sidasu janglaga adum kenogi asigi publisher sigi maramda su Tenali Raman gi maramda famous tales of Tenali Raman. Tenali Raman was a poor Brahmin boy. Tenali Raman haibse aidi jamna lairaba Brahmin masamni. One day he got the boon of prosperity and wisdom from God Deskali. No mana kedori khara jamna parchalage. He got to become the famous jesters and at the court of King Krishna Deva Rai. Aina ngasai haijakhibudo ningthau Krishna Deva Rai gi konungda ko haidi ma phamnaiba ama oina tabak tawbugi kudongsaw phangki jamna lairaba Brahman se marusing leiba Brahman amani. This book of our is a collection of some of the famous story kharagi maramda collection tawra story aigi wakhalda 14 tawre ai hangdo jing halake hana simta jingsi Tenali Raman was not only the jester but also a friend of King Krishna Deva Rai. Tenali Raman je phamnaiba mata oibtana da ko Krishna Deva Rai su jamna one of the most powerful kingdoms of South India at that time matamdugi South India gi Vijayanagar hairiba libak ko ningthau eramba Krishna Deva Rai sigi jana haidi achanba marup orame King Krishna Deva Rai was a great patron of art and literature haidi art and literature bu jamna thwai pamjaba misak ama orame Asi lairik sigi haidi Tenali Raman gi maramda Krishna Deva Rai gi maramda kajiktan moina details dai asigi maningda irami hoje asi lairik sigi front page ta mayam amka sahna yengbiu famous tales of Krishna Deva Rai Tenali Raman haiba ningthau Krishna Deva Rai gi matamda leiramba athoiba phamnairaba Tenali Raman haiba nupa adugi ko afawba stories famous oiba angangsingnasu tabada dum nungaiba ko ahansingnasu tabada dum nungaiba haidi ꯑꯩꯈꯣꯏꯗ ꯋꯥꯈꯜ ꯂꯧꯁꯤꯡ ꯃꯌꯥꯝ ꯑꯃ ꯄꯤꯕ ꯉꯝꯕ ꯑꯗꯨꯒꯨꯝꯂꯕ ꯍꯥꯏꯗꯤ ꯃꯥꯒꯤ ꯐꯦꯃꯁ ꯑꯣꯏꯕ ꯁ꯭ꯇꯣꯔꯤ ꯈꯔꯒꯤ ꯀꯂꯦꯛꯁꯟ ꯇꯧꯔꯒ ꯏꯕ ꯂꯥꯏꯔꯤꯛꯅꯤꯀꯣ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯣꯕꯔꯁꯨ ꯌꯥꯝꯅ ꯐꯖꯩ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯀꯣꯕꯔꯗ ꯃꯥꯒꯤ ꯀꯩꯅꯣꯒꯤ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯄꯕ꯭ꯂꯤꯁꯔꯁꯤꯒꯤ ꯇꯣꯉꯥꯟꯕ ꯐꯣꯡꯈ꯭ꯔꯕ ꯃꯌꯥꯝ ꯑꯃ ꯃꯣꯔꯦꯜ ꯁ꯭ꯇꯣꯔꯤꯁ ꯑꯂꯥꯗꯤꯟꯒꯤ ꯑꯗꯩ ꯖꯇꯥꯀꯥ ꯇꯦꯜꯁ ꯀꯔꯤꯅ ꯃꯌꯥꯝ ꯑꯃ ꯁꯤꯡꯒꯝ ꯕꯇꯤꯁ ꯀꯔꯤꯅꯁꯦ ꯐꯦꯔꯤ ꯇꯦꯜꯁ ꯒꯣꯜꯗꯟ ꯐꯦꯔꯤ ꯇꯦꯜꯁ ꯐꯣꯛ ꯇꯦꯜꯁ Jungle Book mayam ama Akbar Birbal gi wari Panchatantra gi wari su mayam ama mokoi gi publisher si gi phongkhre asida loina ina le like si cover su jamna haidi hard cover ni jam sathina haidi like si jamna haidi phana haidi phabatoi 210 mamal piri se ko asi kari su loss oidaba haidi ekdam value for money oiba ekdam kaino ni haidi jamna phaba paper quality su like sigi paper quality su jamna pe ade dui plus akoi angang sing na ko angang sing na pa matam da su jamna interesting oiba akoi like sing jamna yauba asidagi like sida dum phangi famous tales of Tenali Raman na front page da asidagi dum hawkar magi asigi ahma page da magi so haidi like sing asida supiri asidagi hawkar adagi mathang da print tawkhiba mafam sing noina mokoi address ka piri 2022 की एडिशन असिगी लाइक सिगी कंटेंट्स सिगा तैरा असिगा एवरीवन इज अ लायर हाइबा स्टोरी इनका आई जाम ngasai hak tang tani haidi jamna jengkhiba nate Tenali Raman gi story si contents e jengbiu Tenali became a jester magi ahan bagi mana ningthogi phamnai bo oropagi color nails mayam wari ma lere like step pulapuna
ꯑꯄꯨꯟꯕꯗ ꯆꯦꯞꯇꯔ ꯃꯥꯅ ꯁ꯭ꯇꯣꯔꯤ 42 ꯁ꯭ꯇꯣꯔꯤꯁ ꯇꯧꯔꯤ 42 ꯁ꯭ꯇꯣꯔꯤꯁꯇ 210 ꯍꯥꯏꯁꯦ ꯌꯥꯝꯅ ꯑꯩꯗꯤ ꯍꯣꯡꯉ ꯃꯥꯜꯂꯦ ꯍꯥꯏꯅ ꯈꯜꯂꯤ ꯃꯥꯅ ꯍꯤꯁꯥꯞꯇ ꯄꯥꯔꯒꯗꯤ ꯃꯥꯅ ꯄꯥꯔ ꯁ꯭ꯇꯣꯔꯤ ꯍꯤꯁꯥꯞ ꯑꯩꯈꯣꯏꯅ ꯍꯥꯏꯗꯤ ꯍꯤꯁꯥꯞ ꯄꯥꯔꯒꯗꯤꯀꯣ 40 ꯈꯛ ꯂꯧꯔꯁꯤ 5 ꯔꯨꯄꯤꯁ ꯇꯧꯔꯁꯨ 200 ꯔꯨꯄꯤꯁ ꯑꯗꯨꯃꯥꯏꯅ ꯑꯣꯏꯔꯦ ꯀꯩꯁꯨꯝ ꯀꯥꯏꯗꯦ ꯄꯥꯔ ꯁ꯭ꯇꯣꯔꯤ 5 ꯔꯨꯄꯤꯁ ꯍꯥꯏꯁꯤ ꯌꯥꯝ ꯍꯣꯡꯉꯕ ꯋꯥꯔꯤꯅꯤ ꯑꯗꯨꯗꯒꯤ ꯂꯥꯏꯔꯤꯛꯁꯤꯗ ꯇꯣꯇꯦꯜ ꯄꯦꯖꯦꯁ 144 ꯄꯦꯖꯦꯁ ꯌꯥꯎꯔꯤꯀꯣ ꯑꯇꯩ ꯂꯥꯏꯔꯤꯛꯁꯤꯒꯤ ꯀꯕꯔꯁꯤꯗ ꯑꯗꯨꯝ ꯊꯝꯃꯒ ꯑꯩ ꯋꯥꯔꯤ ꯂꯤꯔꯒꯦꯀꯣ ꯍꯧꯖꯤꯛꯀꯤ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯕꯗ ꯅꯣꯡꯃ ꯄ꯭ꯔꯨꯞ ꯇꯧꯈꯤꯕꯒꯤ ꯋꯥꯔꯤꯅꯦꯕ ꯋꯥꯔꯤꯁꯦ ꯑꯩ ꯃꯩꯇꯩꯔꯣꯟꯗ ꯁꯨꯝ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯤꯗ ꯁꯨꯝ ꯂꯤꯔꯒꯦ ꯕꯨꯛꯁꯤꯒꯤ ꯃꯅꯨꯡꯗ ꯍꯥꯡꯗꯣꯛꯑ ꯂꯤꯔꯁꯤꯗꯤ ꯑꯃꯨꯛ ꯀꯣꯄꯤ ꯔꯥꯏꯠꯀ ꯂꯥꯛꯁꯟꯗꯅ ꯐꯔꯛ ꯇꯥꯒꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯕꯨꯛꯁꯦ ꯐꯖꯅ ꯌꯦꯡꯕꯤꯍꯧꯔꯣ ꯑꯁꯤꯅꯤ ꯕꯨꯛꯁꯦ ꯑꯃꯨꯛꯀ ꯌꯦꯡꯍꯜꯂꯤ ꯕꯨꯛꯁꯤꯒꯤ ꯊꯤꯛꯅꯦꯁ ꯑꯁꯤꯅꯤ ꯑꯁꯤꯗꯁꯨ ꯐꯦꯃꯁ ꯇꯦꯜꯁ ꯑꯣꯐ ꯇꯦꯅꯥꯂꯤ ꯔꯃꯟ ꯍꯥꯏꯅ ꯁꯤꯗꯁꯨ ꯏꯔꯤ ꯁꯥꯟꯇꯤ ꯄꯥꯕ꯭ꯂꯤꯀꯦꯁꯟꯁ ꯃꯥꯒꯤ ꯄꯥꯕ꯭ꯂꯤꯁꯔꯒꯤ ꯀꯔꯤ ꯄꯨꯝꯅꯃꯛ ꯃꯅꯨꯡꯗ ꯄꯤꯛꯆꯔ ꯐꯖꯕ ꯍꯥꯏꯗꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯤꯁꯦ ꯑꯁꯤꯅꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝ ꯑꯃ ꯑꯉꯥꯡꯅꯁꯨ ꯄꯥꯕꯗ ꯌꯥꯝꯅ ꯏꯟꯇꯔꯦꯁꯇꯤꯡ ꯑꯣꯏꯕ ꯑꯗꯩ ꯑꯍꯟ ꯑꯃꯅꯁꯨ ꯀꯣ ꯀꯔꯤꯒꯨꯝꯕ ꯃꯇꯝ ꯁꯪꯕ ꯃꯇꯝꯗ ꯄꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯄꯥꯒꯦ ꯍꯥꯏꯅ ꯈꯟꯕꯗꯀꯣ ꯌꯥꯝꯅ ꯑꯀꯥꯏꯕ ꯑꯣꯏꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯍꯥꯏꯗꯤ ꯑꯍꯟꯗꯨꯅꯁꯨ ꯄꯥꯕ ꯆꯍꯤ ꯆꯠꯂꯕ ꯃꯤꯌꯥꯏ ꯆꯜꯂꯕ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯆꯍꯤ ꯑꯍꯟ ꯅꯍꯥ ꯑꯉꯥꯡ ꯈꯥꯏꯗꯅ ꯄꯥꯕ ꯌꯥꯔꯕ ꯑꯗꯨꯒꯨꯝꯕ ꯂꯥꯏꯔꯤꯛ ꯑꯃꯅꯤꯀꯣ ꯑꯩ ꯇꯦꯅꯥꯂꯤ ꯔꯃꯟꯒꯤ ꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯤꯔꯒꯦꯀꯣ ꯃꯥꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯍꯥꯏꯗꯤ ꯃꯤꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯗꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯄꯨꯟꯁꯤꯗ ꯑꯣꯏꯗꯕ ꯉꯥꯡꯉꯤ ꯍꯥꯏꯕꯁꯤꯒꯤ ꯄ꯭ꯔꯃꯥꯟ ꯄꯤꯔꯝꯕꯁꯤꯒꯤ ꯋꯥꯔꯤ ꯑꯃꯈꯛ ꯂꯤꯔꯒꯦꯀꯣ ꯅꯣꯡꯃ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯇꯦꯅꯥꯂꯤ ꯔꯃꯟ ꯑꯃꯁꯨꯡ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯅ ꯑꯁꯨꯝ ꯂꯩꯕꯥꯛꯀꯤ ꯋꯥꯌꯦꯜꯕꯒꯤ ꯋꯥꯔꯤ ꯁꯨꯝ ꯁꯥꯟꯅꯔꯝꯕꯗꯒꯤ ꯀꯩꯅꯣꯅ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗ ꯃꯍꯥꯔꯥꯖ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯍꯥꯏꯕꯁꯦ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯁꯥꯒꯤ ꯀꯥꯟꯅꯕꯒꯤꯕꯨ ꯑꯣꯏꯔꯕꯁꯨ ꯃꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕꯒꯤ ꯑꯣꯏꯔꯕꯁꯨ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯃꯤꯑꯣꯏꯕꯁꯦ ꯆꯤꯟ ꯊꯤꯕ ꯍꯥꯏꯕꯁꯦ ꯑꯃꯨꯛꯇꯪꯗꯤ ꯑꯣꯏꯌꯦ ꯃꯗꯨꯗ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯅ ꯍꯥꯏꯗꯤ ꯑꯁꯥꯎꯕ ꯃꯩ ꯍꯧꯈꯔꯦ ꯑꯁꯥꯎꯕ ꯃꯩꯔꯤ ꯍꯧꯔꯒ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯅ ꯇꯦꯅꯥꯂꯤ ꯔꯃꯟꯗ ꯍꯪꯉꯤ ꯇꯦꯅꯥꯂꯤ ꯔꯃꯟ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯗꯣ ꯀꯔꯤꯅꯣ ꯉꯁꯤ ꯐꯥꯎꯕ ꯅꯤꯡꯊꯧ ꯑꯣꯏꯔꯤꯕ ꯑꯩꯁꯨ ꯃꯤ ꯑꯃꯅꯤ ꯑꯩꯅ ꯉꯁꯤ ꯐꯥꯎꯕꯗ ꯀꯅꯥꯒꯨꯝꯕ ꯑꯃꯇꯒꯤ ꯃꯐꯝꯗꯁꯨ ꯆꯤꯟ ꯊꯤꯕ ꯑꯣꯏꯗꯕ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯅꯍꯥꯛꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯆꯤꯟ ꯊꯤꯕ ꯂꯩ ꯍꯥꯏꯕꯗꯣ ꯅꯪ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟ ꯊꯤ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯨꯞ ꯄꯤꯕ ꯉꯝꯒꯗ꯭ꯔꯥ ꯍꯥꯏꯅ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯍꯥꯏ ꯇꯦꯅꯥꯂꯤ ꯔꯃꯟꯗ ꯋꯥꯁꯦ ꯍꯥꯏꯕꯗꯒꯤꯗꯤꯀꯣ ꯇꯦꯅꯥꯂꯤ ꯔꯃꯟꯁꯦ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯅꯣꯛꯃꯤ ꯇꯧꯔ ꯆꯪꯉꯤ ꯏꯅꯤꯡꯊꯧ ꯑꯩ ꯄ꯭ꯔꯨꯞ ꯍꯥꯏꯗꯤ ꯃꯇꯤꯛ ꯆꯥꯕ ꯄ꯭ꯔꯃꯥꯟꯒ ꯀꯣꯟꯅꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤꯗ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯒꯤ ꯑꯃꯥꯡꯕꯗꯒꯤ ꯀꯟꯖꯅꯕꯒꯤꯗꯃꯛꯇ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟ ꯊꯤ ꯍꯥꯏꯕꯁꯦ ꯑꯩ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯎꯠꯄ ꯉꯝꯒꯅꯦꯅ ꯑꯗꯨꯒꯤꯗꯃꯛ ꯅꯤꯡꯊꯧꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯪ ꯄ꯭ꯔꯃꯥꯟ ꯇꯧꯅ ꯄꯤꯔꯣꯏ ꯐꯔꯦ ꯑꯗꯨꯗꯤ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯑꯃꯨꯛ ꯅꯤꯡꯊꯧꯗ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯉꯣꯟꯗ ꯅꯤꯡꯊꯧꯒꯤ ꯁꯅꯥꯃꯌꯦꯛ ꯌꯦꯛꯄ ꯀꯣꯏꯟ ꯀꯣ 1,000 ꯑꯩꯉꯣꯟꯗ ꯄꯤꯔꯣ ꯑꯗꯨꯒ ꯁꯅꯥꯃꯌꯦꯛ ꯌꯦꯛꯄ ꯀꯣꯏꯟꯗꯣ 1,000ꯒ ꯅꯤꯡꯊꯧꯅ ꯑꯩꯉꯣꯟꯗ ꯆꯍꯤ ꯑꯃꯒ ꯃꯇꯝ ꯄꯤꯌꯨ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟꯗꯣ ꯄꯨꯔꯒ ꯂꯥꯛꯀꯦ ꯍꯥꯏꯅ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗ ꯍꯥꯏꯈ꯭ꯔꯦ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗꯣ ꯃꯥꯁꯨ ꯃꯥꯒꯤ ꯏꯆꯝ ꯆꯝꯕ ꯅꯤꯡꯊꯧꯒꯤ ꯐꯝꯅꯥꯏꯕ ꯑꯃꯅ ꯃꯟꯇ꯭ꯔꯤ ꯑꯃꯅ ꯃꯉꯣꯟꯗ ꯅꯤꯡꯊꯧ ꯃꯥꯛꯁꯨ ꯃꯤꯅꯤꯅ ꯃꯊꯃꯣꯏꯗ ꯄꯥꯜꯂꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯍꯥꯏꯗꯤ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟ ꯊꯤ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯦ ꯃꯉꯣꯟꯗ ꯄꯥꯜꯂꯦ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯁꯨ ꯄ꯭ꯔꯨꯞ ꯇꯧꯅ ꯄꯤꯌꯨ ꯍꯥꯏꯗꯅꯀꯣ ꯍꯥꯏꯗꯤ ꯒꯣꯜ ꯀꯣꯏꯟꯗꯣ 1,000ꯒ ꯃꯥꯅ ꯆꯍꯤ ꯑꯃꯒ ꯃꯇꯝ ꯅꯉꯣꯟꯗ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯇꯦꯅꯥꯂꯤ ꯔꯃꯟꯁꯦ ꯍꯥꯏꯈ꯭ꯔꯦ ꯇꯦꯅꯥꯂꯤ ꯔꯃꯟꯁꯦ ꯍꯔꯥꯎ ꯍꯔꯥꯎꯅ ꯌꯥꯖꯔꯦ ꯃꯌꯥꯝ ꯁ꯭ꯇꯣꯔꯤꯁꯦ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯕꯤꯗ꯭ꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯌꯨ ꯍꯥꯏꯕꯤꯔꯛꯎ ꯀꯃꯦꯟ ꯇꯧꯕꯤꯔꯛꯎ ꯑꯩ ꯁ꯭ꯇꯣꯔꯤꯁꯦ ꯑꯗꯨꯝ ꯂꯣꯏꯁꯟꯖꯒꯦ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯗꯒꯤ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯅꯤꯡꯊꯧ ꯒꯥꯔꯤ ꯂꯥꯛꯑꯦ
ꯑꯗꯨꯗꯒꯤ ꯁ꯭ꯇꯣꯔꯤꯁꯦ ꯍꯥꯏꯗꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯅ ꯄꯤꯕ ꯁꯅꯥꯒꯤ ꯀꯣꯏꯟ 1,000,000 ꯑꯁꯤꯁꯦ ꯄꯨꯔꯦ ꯑꯗꯨꯒ ꯄꯨꯔꯒ ꯃꯥ ꯆꯠꯈ꯭ꯔꯦ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑ ꯆꯠꯈ꯭ꯔꯦ ꯃꯥꯏ ꯃꯐꯝꯗꯣ ꯊꯥꯗꯣꯛꯑ ꯆꯠꯂ ꯃꯇꯨꯡꯗ ꯃꯥꯅ ꯃꯐꯝ ꯑꯃꯗ ꯆꯠꯂꯒ ꯉꯁꯥꯏꯒꯤ ꯁꯅꯥꯒꯤ ꯀꯣꯏꯟ 1,000,000 ꯐꯖꯔꯕ ꯍꯥꯏꯗꯤ ꯀꯩꯅꯣꯒꯨꯝꯕ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯒꯨꯝꯕ ꯁꯪꯂꯦꯟ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯑꯃ ꯌꯨꯝ ꯑꯃ ꯁꯥꯔꯦ ꯌꯨꯝꯁꯦ ꯁꯥꯔꯦ ꯁꯥꯕꯁꯦ ꯌꯨꯝꯁꯤꯃ ꯁꯥꯔꯛꯄꯗ ꯍꯥꯏꯗꯤ ꯆꯥꯎꯔꯥꯛꯅ ꯆꯍꯤ ꯑꯃꯒꯤ ꯆꯥꯡꯆꯠꯇ ꯃꯇꯝ ꯆꯪꯉꯦ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯌꯦꯛ ꯌꯦꯛꯄ ꯁꯅꯥꯒꯤ ꯀꯣꯏꯟ 1,000,000 ꯑꯣꯏꯕꯅ ꯅꯤꯡꯊꯧꯒꯤ ꯁꯅꯥ ꯃꯌꯦꯛ ꯌꯦꯛꯄ ꯀꯣꯏꯟꯃꯛ ꯑꯣꯏꯕꯅꯤꯅꯀꯣ ꯃꯥꯒꯤ ꯁꯅꯥꯁꯤꯡꯗꯨꯁꯨ ꯃꯃꯜ ꯑꯗꯨꯝ ꯍꯦꯟꯒꯠꯂꯦ ꯅꯤꯡꯊꯧꯗꯨꯒꯤ ꯃꯒꯨꯟꯗꯨꯅ ꯉꯁꯥꯏ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏ ꯍꯥꯏꯔꯤꯁꯤꯒꯤ ꯅꯤꯡꯊꯧꯁꯦ ꯌꯥꯝꯅ ꯃꯒꯨꯟ ꯂꯩꯕ ꯍꯥꯏꯗꯤ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯑꯃ ꯇꯧꯕꯗ ꯃꯇꯝꯗ ꯍꯥꯏꯗꯤ ꯋꯥꯌꯦꯜ ꯆꯨꯞꯅ ꯕꯤꯆꯥꯔ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄ ꯑꯗꯨꯒꯨꯝꯂꯕ ꯅꯤꯡꯊꯧ ꯑꯃꯅꯦꯕ ꯃꯥꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯋꯥꯌꯦꯜ ꯕꯤꯆꯥꯔ ꯇꯧꯕꯗ ꯃꯃꯤꯡ ꯆꯠꯄꯒꯤ ꯃꯔꯝꯁꯨ ꯃꯥꯒꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯇꯦꯅꯥꯂꯤ ꯔꯥꯃꯥꯒꯨꯝꯕ ꯑꯐꯥꯎ ꯑꯐꯥꯎꯕ ꯕ꯭ꯔꯥꯍꯃꯟ ꯀꯣ ꯂꯥꯏꯔꯕ ꯕ꯭ꯔꯥꯍꯃꯟ ꯑꯣꯏꯔꯕꯁꯨ ꯃꯉꯣꯟꯗ ꯍꯥꯏꯗꯤ ꯃꯁꯥꯗ ꯍꯥꯏꯗꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯄꯥꯏꯔꯛ ꯄꯥꯏꯊꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯈꯪꯕ ꯄ꯭ꯔꯦꯖꯦꯟꯁ ꯑꯣꯐ ꯃꯥꯏꯟ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯍꯥꯏꯔꯒ ꯄꯥꯏꯔꯛ ꯄꯥꯏꯊꯨ ꯂꯧꯁꯤꯡ ꯌꯥꯝꯅ ꯂꯩꯕ ꯀꯔꯝꯕ ꯃꯇꯝꯗ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯀꯔꯝꯕ ꯗꯤꯁꯤꯖꯟ ꯂꯧꯔꯕꯗꯤ ꯍꯥꯏꯗꯤ ꯃꯁꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯁꯣꯜꯕ ꯑꯣꯏꯒꯅꯤ ꯍꯥꯏꯕꯒꯤ ꯃꯗꯨꯒꯨꯝꯕ ꯀꯩꯅꯣ ꯁꯣꯂꯨꯁꯟ ꯑꯃ ꯄꯤꯕ ꯉꯝꯕ ꯅꯤꯡꯊꯧꯗ ꯄꯤꯕ ꯉꯝꯕ ꯕ꯭ꯔꯥꯍꯃꯟ ꯑꯃ ꯑꯣꯏꯅ ꯃꯍꯥꯛꯅ ꯂꯩꯕꯅꯤꯅꯀꯣ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯁꯨ ꯌꯥꯝꯅ ꯃꯃꯤꯡ ꯆꯠꯄ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯦꯕ ꯑꯗꯨꯒꯨꯝꯂꯕ ꯕꯤꯖꯌꯅꯒꯔ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯂꯩꯕꯥꯛꯇꯨꯒꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗꯨꯒꯤ ꯃꯃꯤꯡ ꯏꯕ ꯁꯅꯥꯒꯤ ꯃꯌꯦꯛ ꯁꯅꯥꯒꯤ ꯀꯩꯅꯣ ꯀꯣꯏꯟ 1,000,000 ꯌꯣꯜꯂꯛꯄꯅꯤꯅ ꯉꯁꯥꯏꯒꯤ ꯀ꯭ꯔꯤꯁꯅ ꯀꯩꯅꯣꯁꯤꯁꯨ ꯇꯦꯅꯥꯂꯤ ꯔꯃꯟꯁꯤꯁꯨ ꯑꯦꯛꯗꯝ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯆꯥꯎꯕ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯑꯃ ꯁꯥꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯋꯥꯗꯅ ꯊꯣꯛꯑꯦꯕ ꯀꯣ 1,000,000 ꯐꯖꯕ ꯅꯤꯡꯊꯧꯒꯤ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯦ ꯉꯁꯥꯏꯒꯤ ꯁꯅꯥꯒꯤ ꯃꯃꯜꯗꯨꯁꯨ ꯅꯤꯡꯊꯧꯒꯤ ꯃꯒꯨꯟꯗꯨꯅ ꯑꯃꯨꯛ ꯍꯦꯟꯅ ꯍꯦꯟꯒꯠꯈꯤꯗꯅ ꯃꯃꯟꯗꯨꯅ ꯐꯖꯅ ꯐꯪꯗꯅ ꯃꯥꯁꯦ ꯑꯆꯧꯕ ꯁꯪꯒꯥꯏ ꯁꯪꯂꯦꯟ ꯑꯃ ꯁꯥꯔꯦ ꯁꯪꯒꯥꯏ ꯁꯪꯂꯦꯟꯁꯤ ꯁꯥꯔꯕ ꯃꯇꯨꯡꯗ ꯁꯪꯁꯤꯒꯤ ꯃꯅꯨꯡꯗ ꯌꯨꯝꯁꯤꯒꯤ ꯃꯅꯨꯡꯗꯀꯣ ꯃꯥꯅ ꯐꯖꯔꯕ ꯀꯥ ꯑꯃ ꯑꯆꯧꯕ ꯀꯥ ꯑꯃ ꯊꯝꯃꯦ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇ ꯃꯥꯅ ꯃꯤꯡꯁꯦꯜꯅꯇ ꯄꯥꯟꯕ ꯃꯤꯡꯁꯦꯜꯅꯇ ꯍꯥꯞꯆꯤꯜꯂꯒ ꯑꯩꯈꯣꯏꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯀꯣ ꯑꯩꯈꯣꯏꯒꯤ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯀꯣ ꯂꯨꯀꯤꯡ ꯃꯤꯔꯣꯔꯁꯦꯀꯣ ꯑꯁꯤ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯇꯒꯤ ꯄꯥꯟꯕ ꯀꯥ ꯑꯃ ꯊꯝꯃꯦ ꯑꯗꯨꯒ ꯀꯥꯁꯤꯗ ꯆꯪꯅꯕꯒꯤ ꯑꯦꯟꯇ꯭ꯔꯤꯒꯤꯁꯨ ꯊꯣꯡ ꯑꯃꯈꯛꯇꯪ ꯑꯦꯛꯖꯤꯠꯀꯤꯁꯨ ꯊꯣꯡ ꯑꯃꯈꯛꯇꯪ ꯀꯥꯁꯤꯗꯀꯣ ꯍꯥꯏꯗꯤ ꯀꯥꯁꯦ ꯑꯇꯩ ꯀꯩꯁꯨꯝ ꯍꯥꯏꯗꯤ ꯊꯣꯛꯐꯝ ꯂꯩꯇꯕ ꯍꯥꯏꯗꯤ ꯊꯣꯡ ꯑꯃꯈꯛꯇꯪ ꯐꯥꯠꯂꯒ ꯀꯥ ꯑꯃꯈꯛ ꯃꯥꯅ ꯊꯝꯃꯦ ꯆꯍꯤ ꯐꯥꯔꯦ ꯆꯍꯤ ꯐꯥꯔꯕꯗ ꯇꯦꯅꯥꯂꯤ ꯔꯃꯟꯁꯦ ꯕꯤꯖꯌꯅꯒꯔꯗ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗ ꯃꯌꯥꯝ ꯀꯣꯃꯦꯟ ꯇꯧꯕꯤꯔꯛꯑꯣ ꯑꯗꯨꯒ ꯀꯩꯅꯣ ꯆꯦꯅꯦꯜꯁꯤꯕꯨꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕ ꯑꯩ ꯀꯣꯛ ꯅꯣꯟꯖꯔꯤ ꯅꯤꯡꯊꯧꯒꯤ ꯕꯤꯖꯌꯅꯒꯔꯒꯤ ꯅꯤꯡꯊꯧꯒꯤ ꯔꯥꯖ ꯁꯚꯥꯗ ꯃꯥ ꯂꯥꯛꯑꯦ ꯅꯤꯡꯊꯧꯒꯤ ꯔꯥꯖ ꯁꯚꯥꯗ ꯂꯥꯛꯂꯕꯗꯀꯣ ꯃꯌꯥꯝꯁꯤꯅ ꯇꯦꯅꯥꯂꯤ ꯔꯃꯟꯁꯦ ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯗ ꯎꯕꯁꯤꯗ ꯃꯌꯥꯝꯁꯤꯅ ꯇꯦꯅꯥꯂꯤ ꯔꯃꯟꯕꯨ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯋꯥ ꯃꯌꯥꯝ ꯑꯃ ꯍꯪꯗꯅ ꯃꯌꯥꯝ ꯋꯥꯔꯤ ꯁꯨꯅꯩ ꯃꯌꯥꯝ ꯍꯪꯅꯅ ꯋꯥꯔꯤ ꯁꯨꯅꯅ ꯂꯩꯕ ꯃꯇꯝꯁꯦ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯦ ꯃꯥꯒꯤ ꯅꯤꯡꯊꯧꯗꯨꯒꯤ ꯅꯨꯃꯤꯠꯇꯨꯒꯤ ꯔꯥꯖ ꯁꯚꯥꯗꯨꯗꯀꯣ ꯃꯥꯒꯤ ꯅꯤꯡꯊꯧꯒꯤ ꯑꯣꯏꯕ ꯃꯊꯧ ꯃꯉꯝꯁꯤꯡ ꯊꯧꯔꯝꯁꯤꯡ ꯇꯧꯅꯕꯒꯤꯗꯃꯛꯇ ꯃꯥꯁꯨ ꯂꯤꯡꯈꯠꯂꯦ ꯅꯤꯡꯊꯧ ꯂꯥꯛꯂꯕꯗ ꯃꯤ ꯄꯨꯝꯅꯃꯛ ꯂꯦꯞꯅꯩ ꯇꯦꯅꯥꯂꯤ ꯔꯃꯟ ꯎꯕꯗ ꯀꯣ ꯕꯤꯖꯌꯅꯒꯔꯒꯤ ꯅꯤꯡꯊꯧ ꯉꯁꯥꯏꯒꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗꯣ ꯃꯕꯨꯡꯗ ꯁꯥꯎꯅꯤꯡꯕ ꯑꯣꯏ ꯀꯔꯤꯕ ꯉꯁꯥꯏꯒꯤ ꯃꯥꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯃꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯗꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯂꯩꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟ ꯊꯤ ꯍꯥꯏꯕꯁꯦ ꯑꯁꯤꯒꯤꯗꯣ ꯑꯗꯨꯒꯤ ꯋꯥꯗꯣ ꯄ꯭ꯔꯃꯥꯟ ꯇꯧꯅꯤ ꯍꯥꯏꯅ ꯍꯥꯏꯔꯝꯕꯗꯣ ꯆꯞ ꯆꯥꯅ ꯆꯍꯤ ꯑꯃ ꯐꯥꯔꯦ ꯆꯍꯤ ꯑꯃꯗꯨꯒꯤ ꯃꯅꯨꯡꯗ ꯃꯥ ꯅꯤꯡꯊꯧ ꯀꯣꯅꯨꯡꯁꯨ ꯑꯃꯠꯇ ꯀꯥꯗꯦ ꯅꯤꯡꯊꯧꯒꯤ ꯔꯥꯖ ꯁꯚꯥꯗꯁꯨ ꯑꯃꯠꯇ ꯀꯥꯗꯦ ꯑꯗꯨ ꯕꯤꯖꯌꯅꯒꯔꯒꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗꯨꯅ ꯇꯦꯅꯥꯂꯤ ꯔꯃꯟꯗ ꯍꯪꯉꯛꯑꯦꯕ ꯇꯦꯅꯥꯂꯤ ꯔꯃꯟ ꯅꯪꯅ ꯑꯩꯒꯤ ꯅꯤꯡꯊꯧꯒꯤ ꯀꯣꯅꯨꯡꯗꯒꯤ ꯀꯣ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤ ꯅꯪꯅ ꯅꯤꯡꯊꯧꯒꯤ ꯃꯤꯡ ꯌꯦꯛꯄ ꯀꯣ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏ ꯑꯩꯒꯤ ꯃꯤꯡ ꯌꯦꯛꯄ ꯁꯅꯥꯒꯤ ꯀꯣꯏꯟ 1,000,000 ꯅꯪꯅ ꯄꯨꯈ꯭ꯔꯦ ꯑꯗꯨꯒ ꯄꯨꯈ꯭ꯔ ꯃꯇꯨꯡꯗ ꯆꯍꯤ ꯑꯃ ꯃꯇꯝ ꯄꯤꯌꯨ ꯍꯥꯏꯕꯗꯨꯁꯨ ꯃꯇꯝꯗꯨꯁꯨ ꯄꯤꯈ꯭ꯔꯦ ꯅꯍꯥꯛꯅ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯄ꯭ꯔꯃꯥꯟ ꯇꯧꯕꯗ ꯆꯪꯒꯅꯤ ꯍꯥꯏꯕ ꯄꯣꯠꯁꯛ ꯈꯨꯗꯤꯡꯃꯛ ꯅꯤꯡꯊꯧ ꯑꯩꯅ ꯄꯤꯈ꯭ꯔꯕꯅꯤ ꯍꯧꯖꯤꯛ ꯅꯍꯥꯛꯅ ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯑꯩꯉꯣꯟꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯑꯁꯤꯁꯦ ꯄ꯭ꯔꯃꯥꯟ ꯇꯧꯗꯨꯅ ꯄꯤꯔꯣ ꯍꯥꯏꯗꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏ ꯕꯤꯖꯌꯅꯒꯔꯒꯤ ꯃꯃꯤꯡ ꯆꯠꯈ꯭ꯔꯕ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯅ ꯇꯦꯅꯥꯂꯤ ꯔꯃꯟꯒꯤ ꯃꯐꯝꯗ ꯍꯥꯏꯔꯛꯂꯦꯕ ꯇꯦꯅꯥꯂꯤ ꯔꯃꯟꯅ ꯋꯥꯐꯝꯗꯣ ꯇꯥꯕꯗꯀꯣ ꯃꯥ ꯅꯣꯛꯅꯤꯡꯕꯣꯏ ꯀꯔꯤꯕꯣꯏ ꯅꯣꯛꯁꯨ ꯅꯣꯛꯇ ꯍꯥꯏꯗꯤ ꯄꯪꯅꯣꯛ ꯅꯣꯛꯄꯁꯨ ꯍꯥꯏꯗꯤ ꯍꯥ ꯍꯥ ꯂꯥꯎꯅ ꯅꯣꯛꯊꯣꯛ ꯀꯔꯦꯝ ꯀꯊꯥꯏꯅꯕꯒꯤ ꯃꯑꯣꯡꯗ ꯅꯣꯛꯄꯁꯨ ꯅꯠꯇꯕ ꯑꯗꯨꯒ ꯅꯤꯡꯊꯧꯒꯤꯗꯨꯒꯤ ꯋꯥꯗꯣꯀꯣ ꯑꯗꯨꯕꯨ ꯑꯣꯛꯄ ꯍꯔꯥꯎ ꯍꯔꯥꯎꯅ ꯑꯣꯛꯄꯒꯤ ꯃꯥꯏꯊꯣꯡꯗ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕ ꯃꯥꯏꯊꯣꯡ ꯑꯃꯈꯛ ꯀꯣ ꯁ꯭ꯃꯥꯏꯂꯤꯡ ꯐꯦꯁ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯒꯗꯕꯀꯣ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯕꯒꯤ ꯃꯥꯏꯊꯣꯡ ꯑꯃ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗ ꯃꯥꯅ ꯎꯠꯂꯦ ꯎꯠꯂꯒ ꯃꯥꯅ ꯏꯅꯤꯡꯊꯧ ꯍꯥꯏꯅ ꯈꯨꯔꯨꯝꯖꯩ ꯏꯅꯤꯡꯊꯧꯗꯨꯗ ꯃꯥ ꯅꯨꯃꯤꯠꯇꯨꯒꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔ ꯈꯨꯗꯤꯡꯃꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯥꯅ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯍꯪꯒꯠꯆꯔꯦ ꯏꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯑꯩꯅ
ꯃꯇꯝ ꯑꯃꯗ ꯆꯍꯤ ꯑꯃ ꯉꯁꯤꯗꯒꯤꯅ ꯆꯍꯤ ꯑꯃ ꯃꯃꯥꯡꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯁꯦ ꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯍꯥꯏꯈꯤꯕꯗꯣ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯄ꯭ꯔꯃꯥꯟ ꯎꯠꯄꯒꯤ ꯃꯇꯝ ꯑꯗꯣ ꯉꯁꯤꯗꯤ ꯌꯧꯔꯛꯂꯦ꯫ ꯑꯗꯣ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯪꯒꯥꯏ ꯁꯪꯂꯦꯟꯗ ꯏꯅꯤꯡꯊꯧꯅ ꯄꯤꯕ ꯁꯅꯥꯒꯤ ꯃꯌꯦꯛ ꯌꯦꯛꯄ ꯒꯣꯜ ꯀꯣꯏꯟ 1,000,000ꯗꯀꯣ ꯑꯗꯨꯅ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯪꯒꯥꯏ ꯐꯖꯕ ꯑꯃ ꯁꯥꯔꯦ ꯀꯣꯅꯨꯡꯒꯨꯝꯂꯕ ꯀꯣ ꯑꯁꯤꯒꯨꯝꯂꯕ ꯁꯪꯒꯥꯏꯁꯦꯀꯣ ꯅꯤꯡꯊꯧ ꯑꯗꯨꯗ ꯀꯥ ꯑꯃ ꯂꯩ ꯑꯗꯨꯒꯨꯝꯕ ꯀꯥꯗꯣ ꯍꯥꯏꯗꯤ ꯏꯁꯣꯔ ꯃꯍꯥꯛꯅ ꯃꯄꯨ ꯃꯥꯅ ꯆꯥꯟꯕꯤꯕꯗꯒꯤ ꯀꯥꯗꯨꯗ ꯆꯪꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯃꯃꯥꯡꯉꯩꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯣ ꯀꯅꯥꯒꯨꯝꯕ ꯃꯆꯤꯟ ꯊꯤꯔꯝꯕ ꯎꯕ ꯐꯪꯉꯤ ꯑꯗꯨꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯥꯒꯤ ꯃꯄꯨꯟꯁꯤꯗ ꯃꯆꯤꯟ ꯊꯤꯔꯝꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗꯨꯗ ꯃꯥꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯎꯕ ꯐꯪꯉꯣꯏ ꯍꯥꯏꯕꯁꯤꯒꯤ ꯍꯥꯏꯗꯤ ꯀꯥꯗꯨꯗ ꯆꯪꯉꯒ ꯌꯦꯡꯕ ꯃꯇꯝꯗ ꯐꯪꯉꯣꯏ ꯍꯥꯏꯕ ꯋꯥ ꯑꯃ ꯍꯥꯏꯔꯦ꯫ ꯑꯩꯒꯤ ꯍꯧꯖꯤꯛꯀꯤ ꯃꯇꯦꯛꯁꯦ ꯑꯃꯨꯛ ꯍꯟꯖꯤꯟꯖꯔꯛꯀꯦꯀꯣ꯫ ꯇꯦꯅꯥꯂꯤꯔꯃꯟꯁꯤꯅ ꯅꯤꯡꯊꯧꯁꯤꯗ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯪꯒꯥꯏ ꯁꯪꯂꯦꯟꯗ ꯐꯖꯔꯕ ꯀꯥ ꯑꯃ ꯂꯩ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯅꯇ ꯀꯣꯏꯁꯟꯅ ꯂꯩ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯇꯅ ꯀꯣꯏꯁꯤꯜꯂꯕ ꯀꯥꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯄꯨꯟꯁꯤꯗ ꯃꯆꯤꯟ ꯊꯤꯗ꯭ꯔꯤꯕ ꯃꯤꯑꯣꯏ ꯑꯃꯅ ꯍꯦꯛ ꯆꯪꯕ ꯃꯇꯝꯗꯀꯣ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯃꯄꯥ ꯃꯄꯨꯁꯤꯡꯗꯣ ꯂꯣꯏꯅ ꯎꯕ ꯐꯪꯉꯤ ꯍꯥꯏꯅ ꯍꯥꯏꯔꯦ꯫ ꯑꯗꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯎꯕ ꯐꯪꯗ꯭ꯔꯕꯀꯣ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯥꯁꯦ ꯃꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯕꯁꯦ ꯄ꯭ꯔꯃꯥꯟ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯃꯦ꯫ ꯑꯗꯨꯗꯤ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯁꯨ ꯈꯪꯉꯦ ꯃꯥꯅ ꯍꯥꯏꯔꯤꯁꯦ ꯑꯣꯏꯗꯕ ꯋꯥꯅꯤ ꯀꯃꯥꯏꯅ ꯍꯥꯏꯗꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯎꯕ ꯐꯪꯗꯣꯏꯅꯣ ꯍꯥꯏꯅ ꯃꯍꯥꯛꯅ ꯈꯜꯂꯦ꯫ ꯑꯗꯨꯗꯒꯤ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯅ ꯇꯦꯅꯥꯂꯤꯔꯃꯟꯗ ꯍꯥꯏꯔꯦ ꯇꯦꯅꯥꯂꯤꯔꯃꯟ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯐꯔꯦ ꯅꯪꯒꯤ ꯁꯪꯒꯥꯏ ꯁꯪꯂꯦꯟꯗ ꯆꯠꯂꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯗ ꯗꯣꯂꯥꯏ ꯇꯣꯡꯉꯦ ꯗꯣꯂꯥꯏꯗ ꯇꯣꯡꯈꯠꯈ꯭ꯔꯦ ꯆꯠꯅꯕ ꯊꯣꯔꯛꯂꯦ꯫ ꯗꯣꯂꯥꯏ ꯇꯣꯡꯈꯠꯇꯅ ꯃꯅꯥꯏ ꯃꯁꯟꯁꯤꯡ ꯃꯌꯥꯝ ꯑꯃ ꯇꯧꯗꯅ ꯂꯥꯟꯃꯤ ꯅꯨꯡꯒꯤ ꯇꯧꯗꯅꯀꯣ ꯃꯌꯥꯝ ꯑꯃ ꯇꯦꯅꯥꯂꯤꯔꯃꯟꯒꯤ ꯑꯅꯧꯕ ꯁꯥꯕ ꯁꯪꯒꯥꯏ ꯁꯪꯂꯦꯟꯗ ꯇꯝꯅ ꯂꯥꯛꯑꯦ꯫ ꯁꯪꯒꯥꯏ ꯁꯪꯂꯦꯟꯗ ꯌꯧꯔꯛꯄꯗꯀꯣ ꯉꯁꯥꯏꯒꯤ ꯅꯤꯡꯊꯧꯒꯤ ꯃꯃꯤꯡ ꯏꯕ ꯃꯌꯦꯛ ꯊꯥꯕ ꯀꯣ ꯈꯪꯅ ꯈꯨꯗꯝ ꯊꯥꯕ ꯑꯩꯈꯣꯏꯒꯤ ꯁꯤꯝꯕꯣꯜ ꯊꯥꯕꯀꯣ ꯀꯣꯏꯟꯅ ꯌꯣꯜꯂꯒ ꯁꯥꯕ ꯌꯨꯝꯅꯤꯅ ꯌꯨꯝꯗꯣ ꯌꯦꯡꯕꯗ ꯂꯪꯇ꯭ꯔꯤꯛ ꯂꯪꯉꯗꯅ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏ ꯐꯥꯎꯕ ꯉꯛꯑꯦꯕ ꯉꯥꯏꯍꯥꯛꯇꯤ ꯃꯥꯕꯨ ꯎꯪꯉꯦꯕ ꯇꯦꯅꯥꯂꯤꯔꯃꯟꯅ ꯁꯥꯔꯝꯃꯤꯕ ꯑꯁꯨꯛ ꯐꯖꯈ꯭ꯔꯕ ꯌꯨꯝꯁꯦ꯫ ꯑꯗꯨꯒꯤ ꯇꯦꯅꯥꯂꯤꯔꯃꯟ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟꯁꯤꯅ ꯅꯤꯡꯊꯧꯁꯦ ꯃꯥꯒꯤ ꯃꯌꯨꯝꯗ ꯀꯧꯁꯜꯂꯦ꯫ ꯕ꯭ꯔꯥꯍꯃꯟꯁꯤꯅ ꯀꯧꯁꯤꯜꯂꯒ ꯃꯥꯒꯤ ꯇꯦꯅꯥꯂꯤꯔꯃꯟꯅ ꯅꯤꯡꯊꯧꯗ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯪꯒꯥꯏꯁꯤꯗ ꯂꯩꯔꯤꯕ ꯀꯥꯁꯦ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯀꯧꯁꯤꯜꯂꯒ ꯃꯥꯅ ꯁꯪꯒꯥꯏꯗꯨꯗ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯕ ꯃꯇꯝꯗꯗꯤ ꯃꯤ ꯑꯃꯃꯝꯇ ꯇꯧꯗꯨꯅ ꯆꯪꯒꯗꯕꯅꯤ ꯑꯗꯨꯕꯨ ꯏꯅꯤꯡꯊꯧ ꯑꯩꯒꯤ ꯁꯪꯒꯥꯏ ꯃꯅꯨꯡꯁꯤꯗꯗꯤ ꯃꯤ 3 ꯈꯛꯇꯪ ꯄꯨꯁꯤꯟꯕꯤꯔꯣ ꯅꯤꯡꯊꯧꯁꯤꯅ ꯃꯥꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ 2ꯈꯛꯀ ꯄꯨꯁꯜꯂꯒ ꯂꯥꯛꯑꯒ ꯆꯪꯉꯤ ꯀꯥꯗꯨꯒꯤ ꯊꯣꯡ ꯃꯅꯥꯛꯁꯦ ꯌꯧꯔꯛꯑꯦ꯫ ꯊꯣꯡ ꯃꯅꯥꯛꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗꯀꯣ ꯇꯦꯅꯥꯂꯤꯔꯃꯟꯅ ꯅꯤꯡꯊꯧꯁꯦ ꯑꯃꯨꯛ ꯈꯥꯝꯃꯒ ꯍꯥꯏꯌꯦ ꯅꯤꯡꯊꯧꯗ ꯏꯅꯤꯡꯊꯧ ꯄꯤꯕ ꯃꯇꯝꯗꯀꯣ ꯏꯅꯤꯡꯊꯧꯅ ꯅꯤꯡꯁꯤꯡꯕꯤꯒꯗꯕ ꯑꯃ ꯀꯔꯤꯒꯨꯝꯕ ꯏꯅꯤꯡꯊꯧꯅ ꯄꯨꯟꯁꯤꯗ ꯆꯤꯟ ꯊꯤꯗꯕ ꯃꯤ ꯑꯃ ꯑꯣꯏꯔꯝꯕ ꯇꯥꯔꯒꯗꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯀꯣ ꯏꯅꯤꯡꯊꯧꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯈꯨꯗꯤꯡꯃꯛ ꯑꯗꯣ ꯎꯕ ꯐꯪꯒꯅꯤ ꯑꯗꯨꯒ ꯆꯤꯟ ꯊꯤꯔꯝꯕ ꯇꯥꯔꯗꯤ ꯎꯕ ꯐꯪꯉꯣꯏ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯔꯦ꯫ ꯑꯗꯨꯗꯒꯤꯗꯤ ꯅꯤꯡꯊꯧꯁꯤꯅ ꯈꯜꯂꯦ ꯍꯩꯁ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯆꯪꯉꯒ ꯑꯩꯅ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯎꯗꯕ ꯇꯥꯔꯗꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯦ ꯇꯦꯅꯥꯂꯤꯔꯃꯟꯅ ꯆꯤꯟꯊꯤꯕ ꯃꯤꯅꯤ ꯍꯥꯏꯅ ꯈꯟꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯈꯜꯂꯛꯑꯦ꯫ ꯅꯤꯡꯊꯧꯗꯨꯅ ꯑꯗꯨꯃꯥꯏꯅ ꯈꯜꯂꯛꯑꯃꯤꯅ ꯅꯤꯡꯊꯧꯗꯨꯅ ꯈꯜꯂꯦ ꯍꯩꯁ ꯑꯩꯒꯤ ꯏꯅꯥꯏ ꯑꯃ ꯊꯥꯖꯤꯟꯈ꯭ꯔꯒꯦ ꯑꯍꯥꯟꯕꯗ ꯃꯅꯥꯏ ꯑꯃ ꯃꯥꯅ ꯊꯥꯖꯤꯟꯈ꯭ꯔꯦ꯫ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯊꯥꯖꯤꯜꯂꯒ ꯃꯤꯡꯁꯦꯜꯁꯤꯡꯗꯣ ꯀꯣꯌꯦꯡ ꯌꯦꯡꯕꯗꯀꯣ ꯃꯅꯥꯏꯗꯨꯅ ꯃꯤꯡꯁꯦꯜꯅꯤ ꯑꯩꯈꯣꯏ ꯆꯨꯝꯅꯒꯤ ꯅꯣꯔꯃꯦꯜ ꯂꯨꯀꯤꯡ ꯃꯤꯔꯣꯔꯅꯤ ꯅꯣꯔꯃꯦꯜ ꯂꯨꯀꯤꯡ ꯃꯤꯔꯣꯔꯗꯨꯒ ꯀꯗꯥꯏꯗꯒꯤ ꯃꯥꯅ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯗꯣꯏꯅꯣ ꯑꯣꯏꯗ꯭ꯔꯕ ꯋꯥꯔꯤꯅꯤ ꯑꯗꯨꯅ ꯃꯥꯅ ꯃꯁꯥꯒꯤ ꯃꯃꯤꯗꯨꯇꯃꯛ ꯎꯕ ꯐꯪꯉꯦꯕꯀꯣ ꯃꯃꯤꯗꯨꯗ ꯎꯕ ꯐꯪꯕꯗ ꯃꯅꯥꯏꯁꯤꯅ ꯈꯜꯂꯦ ꯑꯩꯅ ꯀꯔꯤꯒꯨꯝꯕ ꯅꯤꯡꯊꯧꯗ ꯑꯩꯅ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯔꯨꯕ ꯇꯥꯔꯗꯤ ꯅꯤꯡꯊꯧꯁꯤꯅ ꯑꯩꯕు ꯆꯤꯟ ꯊꯤꯕ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯥꯠꯈ꯭ꯔꯅꯤ ꯑꯗꯨꯏ ꯁꯔꯨꯛꯄꯨꯗꯤ ꯑꯩ ꯅꯤꯡꯊꯧꯗ ꯍꯥꯏꯖꯜꯂꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯔꯦ ꯍꯥꯏꯅ ꯃꯅꯥꯏꯁꯦ ꯊꯣꯛꯂꯛꯑꯦ ꯀꯤꯗꯅ ꯀꯤꯕꯣꯏ ꯀꯔꯤꯕꯣꯏ ꯊꯣꯛꯂꯛꯑꯒ ꯇꯦꯅꯥꯂꯤꯔꯃꯟꯁꯤꯅ ꯍꯪꯉꯦ ꯃꯅꯥꯏꯁꯤꯒ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯅꯍꯥꯛ ꯅꯪꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯔꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯉꯦ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯅꯁꯨ ꯍꯪꯕ ꯃꯇꯝꯁꯤꯗꯗꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯁꯤꯅ ꯍꯪꯕ ꯃꯇꯝꯁꯤꯗꯗꯤ ꯃꯅꯥꯏꯁꯤꯅ ꯈꯨꯝꯂꯛꯏ ꯏꯅꯤꯡꯊꯧ ꯑꯩꯅ ꯆꯪꯕ ꯃꯇꯝꯗ ꯇꯦꯅꯥꯂꯤꯔꯃꯟ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯃꯛꯅ ꯍꯥꯏꯕꯒꯨꯝ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯗꯣ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ ꯅꯤꯡꯊꯧꯁꯤ ꯆꯤꯡꯅꯔꯦ ꯍꯩꯁ ꯀꯔꯤ ꯋꯥꯅꯣ ꯃꯥ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯃꯅꯥꯏ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯦ ꯃꯅꯥꯏ ꯑꯃꯒ ꯑꯃꯨꯛ ꯊꯥꯖꯤꯟꯕ ꯃꯇꯝꯗ ꯃꯅꯥꯏꯁꯤꯅ ꯑꯃꯨꯛ ꯌꯦꯡꯉꯦ ꯆꯪꯉꯒ ꯅꯣꯔꯃꯦꯜ ꯃꯤꯔꯣꯔꯗꯨꯒ ꯃꯥ ꯀꯗꯥꯏꯗꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯗꯣꯏꯅꯣ ꯑꯃꯠꯇ ꯎꯗ꯭ꯔꯦ ꯃꯥ ꯅꯣꯔꯃꯦꯜ ꯃꯤꯔꯣꯔꯗ ꯃꯁꯥꯒꯤ ꯃꯃꯤ ꯅꯠꯇꯅ ꯀꯔꯤꯃꯠꯇ ꯎꯕ ꯐꯪꯗ꯭ꯔꯦ ꯊꯣꯛꯂꯛꯑꯒ ꯑꯃꯨꯛꯀ ꯅꯤꯡꯊꯧꯗ ꯁꯦꯝ ꯉꯁꯥꯏꯒꯤ ꯍꯥꯏꯈꯤꯕ ꯑꯗꯨꯃꯥꯏꯅꯀꯣ ꯏꯅꯤꯡꯊꯧ ꯑꯩ ꯃꯅꯨꯡꯗ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯂꯣꯏꯅ ꯎꯔꯦ ꯍꯥꯏꯅ ꯍꯥꯏꯔꯦ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅꯗꯦꯕ ꯔꯥꯏꯗꯨꯅꯀꯣ ꯃꯅꯥꯏ ꯅꯪꯗꯤ ꯎꯔꯛꯄ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯃꯅꯥꯏꯗꯨꯅ ꯍꯥꯏꯔꯦ ꯏꯅꯤꯡꯊꯧ ꯑꯩꯁꯨ ꯂꯣꯏꯅ ꯎꯔꯦꯅ ꯍꯥꯏꯔꯦ
ꯑꯗꯨꯒꯩꯗꯤ ꯅꯤꯡꯊꯧꯗꯨꯅ ꯑꯃꯨꯛ ꯈꯜꯂꯦ ꯃꯣꯏꯅ ꯍꯥꯏꯔꯤ ꯋꯥꯁꯦ ꯑꯆꯨꯝꯕ꯭ꯔꯥ ꯑꯂꯥꯟꯕ꯭ꯔꯥ ꯑꯩ ꯑꯝꯇꯪꯗꯤ ꯆꯪꯉꯁꯤ ꯌꯦꯡꯉꯦ ꯃꯅꯨꯡ ꯆꯪꯉꯁꯤ ꯌꯦꯡꯉꯦ ꯁꯨꯝ ꯃꯥꯅ ꯀꯨꯏꯂꯩ ꯂꯩꯗꯅ ꯆꯥꯎꯔꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗꯀꯣ ꯁꯛꯌꯦꯡ ꯁꯦꯜꯇꯅ ꯀꯣꯏꯁꯜꯂꯕ ꯑꯉꯛꯄ ꯀꯥꯗꯨꯒꯤ ꯐꯖꯕ ꯃꯌꯥꯝꯗꯨꯁꯨ ꯎꯕꯗ ꯃꯍꯥꯛꯇꯤ ꯅꯤꯡꯊꯧꯅꯤꯅ ꯃꯥꯒꯤ ꯃꯊꯛꯇꯗꯤ ꯄ꯭ꯔꯦꯁꯔ ꯀꯔꯤꯒꯨꯝꯕ ꯑꯃ ꯂꯩꯇꯦ ꯃꯥꯅ ꯍꯥꯏꯕ ꯋꯥꯍꯩꯅ ꯑꯔꯣꯏꯕ ꯋꯥꯌꯦꯜ ꯑꯣꯏꯗꯧꯔꯤꯅꯤ ꯃꯥꯅ ꯃꯅꯨꯡꯗ ꯁꯨꯝ ꯌꯦꯡꯕꯗ ꯇꯦꯅꯥꯂꯤꯔꯥꯃꯟꯒꯤ ꯌꯨꯝꯁꯤꯒꯤ ꯍꯥꯏꯗꯤ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯡꯁꯦꯜꯇꯅ ꯀꯣꯏꯁꯤꯜꯂꯒ ꯐꯖꯕ ꯃꯌꯥꯝꯁꯦ ꯁꯨꯝ ꯂꯩꯅ ꯌꯦꯡꯕ ꯆꯠꯂꯦ ꯁꯨꯝ ꯐꯖꯕ ꯃꯌꯥꯝꯁꯤꯗ ꯉꯥꯎꯈꯤꯅꯀꯣ ꯅꯤꯡꯊꯧꯁꯦ ꯑꯁꯨꯝ ꯂꯩꯅ ꯆꯠꯂꯤ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅ ꯗꯦꯕ ꯔꯥꯏꯁꯦ ꯑꯦꯛꯆꯨꯋꯦꯂꯤ ꯃꯁꯛꯁꯨ ꯐꯖꯩ ꯃꯥꯅ ꯂꯩꯅ ꯌꯦꯡꯕꯗ ꯃꯁꯥꯒꯤ ꯐꯖꯕ ꯃꯁꯥ ꯃꯊꯟꯇꯅꯁꯨ ꯐꯖꯕ ꯃꯌꯥꯝꯗꯣ ꯑꯗꯨꯝ ꯎꯕ ꯐꯪꯉꯦ ꯃꯥꯅ ꯁꯦꯠꯆꯔꯤꯕ ꯐꯤꯖꯣꯜꯁꯤꯡ ꯁꯅꯥꯒꯤ ꯂꯤꯛꯅꯆꯤꯡꯕ ꯃꯅꯤ ꯃꯨꯛꯇꯥ ꯃꯃꯜ ꯇꯥꯡꯂꯕꯁꯤꯡ ꯁꯦꯠꯆꯅ ꯈꯣꯠꯆꯅ ꯂꯥꯛꯆꯔꯤꯕꯗꯨ ꯂꯣꯏꯅ ꯎꯕ ꯐꯪꯉꯦ ꯃꯁꯥ ꯃꯊꯟꯇ ꯄꯦꯟꯖꯩ ꯑꯗꯩ ꯃꯥꯅ ꯑꯃꯨꯛ ꯈꯜꯂꯦ ꯑꯩꯗꯤ ꯇꯦꯅꯥꯂꯤꯔꯥꯃꯟꯒꯤ ꯌꯨꯝꯗꯅꯤ ꯂꯥꯛꯏꯁꯦ ꯍꯧꯖꯤꯛ ꯇꯦꯅꯥꯂꯤꯔꯥꯃꯟꯗ ꯑꯩꯅ ꯊꯣꯛꯑꯒ ꯀꯔꯤꯒꯨꯝꯕ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯗꯦ ꯍꯥꯏꯅ ꯍꯥꯏꯕ ꯇꯥꯔꯗꯤ ꯅꯤꯡꯊꯧ ꯑꯩꯁꯦ ꯆꯤꯟ ꯊꯤ ꯍꯥꯏꯕꯁꯦ ꯍꯥꯏꯈ꯭ꯔꯅꯤ ꯑꯗꯨ ꯑꯣꯏꯔꯗꯤ ꯑꯩꯁꯨ ꯅꯤꯡꯊꯧ ꯑꯩꯁꯨ ꯑꯗꯨꯗꯤ ꯑꯃꯨꯛꯇꯪ ꯇꯦꯅꯥꯂꯤꯔꯥꯃꯟꯗ ꯑꯩꯁꯨ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯦ ꯎꯏ ꯍꯥꯏꯅ ꯑꯃꯨꯛꯇꯪꯗꯤ ꯍꯥꯏꯖꯤꯜꯂꯒꯦ ꯍꯥꯏꯅ ꯅꯤꯡꯊꯧꯁꯦ ꯈꯜꯂꯛꯑꯦ ꯅꯤꯡꯊꯧꯁꯤꯅ ꯊꯣꯛꯂꯛꯑꯒꯀꯣ ꯇꯦꯅꯥꯂꯤꯔꯥꯃꯟꯗ ꯍꯥꯏꯔꯦ ꯑꯁ ꯇꯦꯅꯥꯂꯤꯔꯥꯃꯟ ꯅꯪꯒꯤ ꯌꯨꯝꯁꯤꯗꯤ ꯑꯉꯛꯄꯅꯤꯕꯣ ꯃꯒꯨꯟ ꯁꯥꯊꯤꯅ ꯂꯩꯈ꯭ꯔꯦꯗ ꯑꯩꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯁꯨ ꯊꯣꯔꯛꯅꯩꯅ ꯂꯣꯏ ꯎꯅꯔꯦ ꯑꯗꯨꯗꯩꯗꯤ ꯇꯦꯅꯥꯂꯤꯔꯥꯃꯟꯁꯦ ꯅꯣꯛꯅꯤꯡꯉꯒ ꯅꯤꯡꯊꯧ ꯀ꯭ꯔꯤꯁꯅ ꯗꯦꯕ ꯔꯥꯏꯁꯦ ꯀꯧꯔꯦ ꯅꯤꯡꯊꯧ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯧꯖꯤꯛ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯂꯁꯤ ꯍꯥꯏꯗꯅ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯃꯈꯣꯏ ꯃꯔꯤꯃꯛ ꯅꯤꯡꯊꯧꯒꯤ ꯃꯅꯥꯏ ꯑꯆꯥꯟꯕ ꯑꯅꯤꯅꯦ ꯅꯤꯡꯊꯧꯅꯦ ꯇꯦꯅꯥꯂꯤꯔꯥꯃꯟ ꯍꯥꯏꯔꯤꯕ ꯕ꯭ꯔꯥꯍꯃꯟ ꯑꯁꯤꯅꯦ ꯃꯈꯣꯏ ꯃꯔꯤꯃꯛ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯉꯒꯗꯤ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯣꯏ ꯃꯔꯤꯃꯛ ꯃꯁꯥ ꯃꯁꯥꯒꯤ ꯉꯁꯥꯏꯒꯤ ꯃꯃꯤꯗꯣ ꯅꯣꯔꯃꯦꯜ ꯃꯤꯔꯣꯔꯗꯨꯗ ꯃꯁꯥꯒꯤ ꯃꯃꯤꯗꯣ ꯑꯗꯨꯝ ꯇꯥꯔꯦ ꯇꯦꯅꯥꯂꯤꯔꯥꯃꯟꯅ ꯑꯗꯨꯗ ꯄꯨꯝꯅꯃꯛꯇꯨꯗ ꯍꯥꯏꯔꯦ ꯑꯁꯤꯒꯤ ꯀꯥꯁꯤꯗ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯏꯆꯝ ꯆꯝꯕ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜꯗꯨꯅꯤ ꯑꯁꯤꯗ ꯀꯗꯥꯏꯗꯒꯤ ꯀꯔꯝꯃꯥꯏꯅ ꯇꯧꯗꯨꯅ ꯀꯩꯅꯣ ꯇꯧꯕ ꯀꯔꯤꯁꯨꯝ ꯂꯩꯇꯦ ꯑꯩꯅ ꯅꯤꯡꯊꯧꯗ ꯏꯆꯝ ꯆꯝꯅ ꯃꯤꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯁꯦ ꯏꯁꯥꯒꯤ ꯍꯥꯏꯗꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯅꯕ ꯅꯠꯇ꯭ꯔꯒ ꯏꯁꯥꯅ ꯏꯁꯥꯕꯨ ꯉꯥꯛꯊꯣꯛꯅꯕ ꯏꯁꯥꯒꯤ ꯑꯣꯏꯖꯕ ꯃꯥꯡꯗꯅꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯦ ꯑꯃꯨꯛꯇꯪ ꯑꯣꯏꯔꯕꯁꯨ ꯆꯤꯟꯊꯤ ꯍꯥꯏꯔꯤꯕꯁꯦ ꯑꯩꯅ ꯉꯁꯤ ꯄ꯭ꯔꯃꯥꯟ ꯇꯧꯔꯕꯅꯤ ꯏꯅꯤꯡꯊꯧꯁꯨ ꯉꯁꯤ ꯀꯥꯁꯤꯗ ꯆꯪꯂꯛꯄ ꯃꯇꯝꯗ ꯏꯅꯤꯡꯊꯧꯁꯨ ꯃꯥꯒꯤ ꯂꯩꯈꯤꯗ꯭ꯔꯕ ꯑꯍꯜ ꯂꯃꯟꯁꯤꯡ ꯎꯏ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯄ꯭ꯔꯃꯥꯟ ꯇꯧꯔꯕꯅꯤ ꯍꯥꯏꯗꯅ ꯇꯦꯅꯥꯂꯤꯔꯥꯃꯟ ꯅꯨꯃꯤꯠꯇꯨꯗ ꯅꯤꯡꯊꯧꯒꯤ ꯃꯐꯝꯗ ꯄ꯭ꯔꯃꯥꯟ ꯇꯧꯏ ꯑꯗꯨꯗ ꯅꯤꯡꯊꯧꯅ ꯑꯃꯨꯛ ꯍꯔꯥꯎꯃꯟꯈꯤꯗꯅ ꯇꯦꯅꯥꯂꯤꯔꯥꯃꯟꯗꯀꯣ ꯇꯦꯅꯥꯂꯤꯔꯥꯃꯟ ꯅꯪꯒꯤ ꯅꯔꯧꯁꯤꯡꯁꯦ ꯑꯩ ꯊꯥꯒꯠꯇꯕ ꯉꯝꯗꯦ ꯅꯪꯒꯨꯝꯕ ꯃꯤꯁꯛ ꯑꯃꯅ ꯕꯤꯖꯩꯅꯒꯔ ꯑꯩꯒꯤ ꯐꯖꯈ꯭ꯔꯕ ꯂꯩꯕꯥꯛ ꯕꯤꯖꯩꯅꯒꯔ ꯍꯥꯏꯔꯤꯕ ꯃꯃꯤꯡ ꯆꯠꯂꯤꯕ ꯂꯩꯕꯥꯛꯁꯤꯗ ꯂꯩꯔꯤꯕ ꯅꯤꯡꯊꯧ ꯀꯣꯅꯨꯡꯗ ꯂꯩꯗꯅ ꯅꯤꯡꯊꯧ ꯀꯣꯅꯨꯡꯒꯤ ꯃꯒꯨꯟꯕꯨ ꯍꯥꯞꯀꯠꯂꯤꯕ ꯇꯦꯅꯥꯂꯤꯔꯥꯃꯟ ꯉꯁꯤ ꯅꯤꯡꯊꯧ ꯑꯩꯅ ꯑꯃꯨꯛ ꯍꯟꯅ ꯁꯅꯥꯒꯤ ꯃꯌꯦꯛ ꯂꯤꯁꯤꯡ ꯑꯃ ꯅꯤꯡꯊꯧꯒꯤ ꯈꯪꯅ ꯈꯨꯗꯨꯝ ꯊꯥꯔꯕ ꯁꯅꯥꯒꯤ ꯃꯌꯦꯛ ꯂꯤꯁꯤꯡ ꯑꯃ ꯀꯣꯏꯟ ꯂꯤꯁꯤꯡ ꯑꯃ ꯅꯪꯉꯣꯟꯗ ꯑꯃꯨꯛ ꯍꯟꯅ ꯈꯨꯗꯣꯜ ꯑꯣꯏꯅ ꯄꯤꯔꯕꯅꯤ ꯍꯥꯏꯅ ꯅꯤꯡꯊꯧꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯅꯤꯡꯊꯧꯅ ꯆꯠꯂꯒ ꯃꯥꯒꯤ ꯁꯅꯥ ꯀꯣꯅꯨꯡꯗꯒꯤꯀꯣ ꯃꯥꯅ ꯑꯃꯨꯛ ꯁꯅꯥꯒꯤ ꯃꯌꯦꯛ ꯂꯤꯁꯤꯡ ꯑꯃ ꯇꯦꯅꯥꯂꯤꯔꯥꯃꯟꯗ ꯆꯍꯤ ꯑꯃ ꯅꯤꯡꯊꯧꯒꯤ ꯔꯥꯖ ꯁꯚꯥꯗ ꯊꯕꯛ ꯀꯥꯗꯅ ꯀꯩꯁꯨꯝ ꯇꯧꯗꯅ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛꯀ ꯁꯅꯥꯒꯤ ꯃꯌꯦꯛ ꯌꯦꯛꯄ ꯀꯣꯏꯟ ꯂꯤꯁꯤꯡ ꯑꯃꯗꯣ ꯄꯤꯗꯅ ꯇꯦꯅꯥꯂꯤꯔꯥꯃꯟꯗ ꯏꯀꯥꯏ ꯈꯨꯝꯅꯈꯤꯕ ꯃꯥꯒꯤ ꯂꯧꯁꯤꯡꯗꯨꯒꯤꯗꯃꯛ ꯑꯁꯤꯅꯤ ꯑꯩꯈꯣꯏ ꯇꯦꯅꯥꯂꯤꯔꯥꯃꯟꯒꯤ ꯋꯥꯔꯤꯁꯤꯡꯁꯦꯀꯣ ꯆꯍꯤ ꯑꯉꯥꯡ ꯑꯍꯜ ꯈꯥꯏꯗꯅ ꯑꯦꯛꯗꯝ ꯑꯩꯈꯣꯏ ꯄꯥꯕꯗ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯄꯥꯕꯗꯀꯣ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯔꯤꯁꯤꯡꯅꯤ ꯁ꯭ꯇꯣꯔꯤ ꯄꯨꯟꯅ ꯍꯥꯏꯕꯗꯤ ꯋꯥꯔꯤ ꯑꯁꯤꯗ ꯑꯩꯅ ꯂꯤꯔꯤꯕꯁꯦ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤꯁꯤꯗꯒꯤ ꯆꯦꯞꯇꯔ ꯑꯃꯈꯛꯇꯒꯤꯅꯤꯀꯣ ꯑꯦꯕ꯭ꯔꯤ ꯋꯥꯟ ꯏꯖ ꯑꯦ ꯂꯥꯏꯌꯔ ꯍꯥꯏꯕ ꯑꯁꯤꯒꯤ ꯆꯦꯞꯇꯔꯁꯤꯅꯤꯀꯣ 25 ꯅꯝꯕꯔꯒꯤ ꯁ꯭ꯇꯣꯔꯤꯁꯤꯅꯤ 88 ꯄꯦꯖꯇꯅꯤ ꯑꯁꯤꯒꯤ ꯋꯥꯔꯤꯁꯤꯗꯀꯣ ꯃꯌꯥꯝ ꯑꯃ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ 42 ꯈꯛ ꯌꯥꯎꯔꯤ 142 ꯄꯦꯖꯦꯁꯅꯤ ꯁ꯭ꯇꯣꯔꯤꯁꯤ ꯌꯥꯝꯅ ꯁꯥꯡꯕ ꯋꯥꯔꯤ ꯅꯠꯇꯦ ꯑꯇꯦꯟꯕ ꯑꯁꯨꯝ ꯁꯪꯕ ꯃꯇꯝꯗꯀꯣ ꯃꯌꯥꯝꯅ ꯄꯥꯕꯤꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯒꯗꯕ ꯑꯗꯨꯒꯨꯝꯕ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯁꯤ ꯑꯩꯒꯤ ꯂꯥꯏꯚ ꯆꯦꯅꯦꯜ ꯑꯁꯤꯗꯀꯣ ꯃꯤꯠꯌꯦꯡ ꯇꯥꯕꯤꯗꯨꯅ ꯋꯥꯔꯤ ꯇꯥꯕꯤꯕꯒꯤꯗꯃꯛꯇ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯂꯣꯏꯅꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯃꯌꯥꯝꯕꯨ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯜꯁꯦ ꯑꯃꯨꯛ ꯃꯌꯥꯝꯗ ꯎꯠꯆꯒꯦ ꯁꯤꯌꯔ ꯇꯧꯖꯒꯦ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯜꯁꯦꯀꯣ ꯈꯤꯇꯪ ꯅꯛꯁꯟꯒꯦ 210 ꯑꯗꯒꯤ ꯄꯕ꯭ꯂꯤꯁꯔꯅ ꯁꯥꯟꯇꯤ ꯄꯕ꯭ꯂꯤꯀꯦꯁꯟ ꯄ꯭ꯂꯣꯠ ꯅꯝꯕꯔ 14 ꯑꯁꯤꯒ ꯑꯦꯗ꯭ꯔꯦꯁ ꯂꯩꯔꯦ ꯃꯌꯥꯝ ꯑꯃꯨꯛꯇꯪ ꯌꯦꯡꯕꯤꯌꯨ ꯅꯣꯠ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯑꯀꯥꯏꯕ ꯂꯩꯇꯦ ꯑꯁꯤꯅꯤ ꯂꯥꯏꯔꯤꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯦꯅꯥꯂꯤꯔꯥꯃꯟ ꯐꯦꯃꯁ ꯇꯦꯜꯁ ꯑꯣꯐ ꯇꯦꯅꯥꯂꯤꯔꯥꯃꯟꯒꯤ ꯌꯥꯝꯅ ꯐꯥꯎꯔꯕ ꯃꯃꯤꯡ ꯆꯠꯂꯕ ꯋꯥꯔꯤꯁꯤꯡ ꯍꯥꯏꯅꯀꯣ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯅꯤ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯑꯁꯤꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯁꯨ ꯁ꯭ꯇꯣꯔꯤ ꯃꯌꯥꯝ ꯑꯃ ꯍꯥꯞꯆꯔꯛꯀꯦ ꯑꯇꯣꯞꯄ ꯁ꯭ꯇꯣꯔꯤ ꯕꯨꯛ ꯃꯌꯥꯝ ꯑꯃꯁꯨ ꯂꯩ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯣꯏꯅ ꯑꯁꯤꯒꯤ ꯁ꯭ꯇꯣꯔꯤ ꯑꯁꯤꯗꯒꯤ ꯋꯥꯔꯤ ꯑꯃ ꯂꯧꯈꯠꯆꯗꯨꯅ ꯂꯥꯏꯚ ꯆꯦꯅꯦꯜ ꯑꯁꯤꯗ ꯂꯧꯈ꯭ꯔꯦ ꯋꯥꯔꯤ ꯉꯁꯤ ꯂꯤꯈ꯭ꯔꯤꯕ ꯋꯥꯔꯤꯁꯦꯀꯣ ꯑꯩ ꯑꯃꯨꯛ
ꯑꯣꯗꯤꯑꯣ ꯔꯦꯀꯣꯔꯗ ꯑꯣꯏꯅ ꯇꯧꯔꯒꯀꯣ ꯑꯃꯨꯛꯀ ꯑꯃꯨꯛ ꯑꯩꯒꯤ ꯆꯦꯅꯦꯜꯁꯤꯗ ꯍꯥꯞꯆꯔꯛꯀꯅꯤ ꯃꯌꯥꯝ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯥꯕꯤꯒꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯩ ꯂꯣꯏꯅꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯦ ꯂꯥꯏꯛ ꯁꯤꯌꯔ ꯑꯃꯁꯨꯡ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯅꯕꯁꯨ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯉꯁꯤꯒꯤꯗꯤ ꯑꯩꯒꯤ ꯂꯥꯏꯚ ꯑꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯕꯤꯔꯒꯦ ꯃꯌꯥꯝꯗ ꯂꯣꯏꯁꯤꯟꯕꯒꯤ ꯈꯨꯗꯣꯡꯆꯥꯕꯗꯣ ꯄꯤꯕꯤꯅꯕ ꯍꯥꯏꯗꯅ ꯏꯀꯣꯛ ꯅꯣꯟꯖꯔꯤ ꯊꯦꯡꯛ ꯌꯨ